ngasi ayuk fongkiba tongan tonganba Manipuri sifongsingdagi amasung thokkiba thawdok wathokingdagi maruoiba i pausung khongasaraga Manipur Top Channel gi maikeidagi myamda thamjagi ahanbada Smart City lambi sing nong suragana laikom thokle nungsa saragana urful haure leiba asigi Smart City semgatnanaba laukthokpada yaukiba Imphal City gi maruoiba lambi sing nong suringagi manung asidana laikom ngakta ngaire duga nungsa thorlagana urful waiful ngakta ngairaba city ore atopa state ki miyamangda ikai phurup khumba lambi gi phibam dumak yore Smart City di yaukiba masak singa dudi siwe system fagat hanba Imphal City fauduna seliba nambul turel amadi Imphal turel nauna semgatpa Kangla Fort semgatpa public transport system fagat hanba pollution control toba amasum Imphal City masak fazana taru tanana thamani Imphal City masak fajahanba amasum taru tanana thamba haibisi Smart City mission yamna sawba saru ama oijaragasu city sigi manungda lairiba lambi ayamba phibam phatre city phauduna saliba national highway singi phibam su sokle laira konsang khuding maksu lokot pa yaraktre matam sana lenga lambi semdabadagi hauji hauji nong suringai gi manung asida Imphal City gi lambi sing laikhom laina ngakta ngaiduna onthok phibam amada lairi Mikhal Mayagi ni haiduna angamsingna nung khara haijilami mathaktuda singlaibak isam samba laibak haijilaga pakalauri asigumba matam asida numit humni marini leptana nong thili thili subuna laikhom singadu lambi da thawriba gari singna pukhalaktuna koilas thaba lambi su laikhom gi lambi koilas thadaba lambi su laikhom gi lambi ngakta ngairi Thongju Assembly constituency ki manung sanba Khongmanda lambi gi matai da leptuna leiramba nupa mana pauksi sida hai Khongman turel gi nakal animaki lambi gi phibam hanadagi hauna yamna phatre masi phanana bani haiduna lambi sigi matek matek oina pakalauri punna pakalawgi mawong sude amasum pakalawgi laikhom lainang sing adu lambi sida satliba gari singna pukhalakpadagi koilas thaba mafam kayamarum lairambadu fawa laikhom lainang gi lambi oina ure Mafam sida gari accident to na thokle black khajitang phabada two wheeler singdi maningi saka humduna puraga tubagi thogdo toina thokle haina supali Kaisamthung Assembly constituency ki manung sana leiba Sega Road thauda babok laikai gi lambida gari masa thauduna lakpa mi mana paukse sida hai lambi asi haukiba sei manga rom asida ningthina simbidana leirakli masina maram oiduna nungju thada laikhom tokpa ikang thada uful hobuna maram oiduna sathok sasin tawda yamna khudong sadaba mayoknari masigi sumathakta lambi asi sagolban amadi Kaisamthung AC ani gi lona badal leiba maramna constituency ani asigi MLA nasu thausadaba amadi miyamna wakatlurabasu ita tabidabagi phibam amada adumak lakli hain spausna palli makasa tarakpoina to patendak pa paunga memda thamjage center na afaspa lakthok hange hairabadi laingak na thauna fabasangi kaunar sangma awang poki khulai paibigi ihau namhadun lusin mangamloi tentak na memda thamjaramge NPP na Meghalaya da laingak hek pairakpaga tha kharagi manungda afaspa lakthuanki afaspa lakthokpada laingak na thauna fana thena basangi awang poki khulai paibigi ihausi afaspa na namthaba ngamloi haina Meghalaya gi Chief Minister masum NPP gi National President Konrad Sangmana phongdokre Makasa tarakpoina to papaw man India da Omicron variant ki case kuntragani thoi sukre Manipur mi kungamari positive oire ani lekhitre Maharashtra da COVID-19 ki Omicron variant ki case taret ngasi nauna thengna khibaga loinana India da haujuk paw Omicron variant ki case kuntragani thoi sure agency dagi pawa policy ki matung ina variant asi positive oiba nauna thengna khraба singadu Mumbai dagi ahum amadi Marina Pimpri Sinchawat Municipal Corporation dagi nisu haidi makhoi tharaga Maharashtra da variant asi gi apunba case taraga tre sukre Mumbai da nauna positive oiba thengnariba masagi sahi nifuga nipan lom suraba miyedu Tanzania dagi thonglakhibani Sai kunga manga suraba miyai aduna UK dagi amadi sai kuntraga tre suraba miyai aduna South Africa dagi thonglakhibani haidi Union Health Ministry na thadorokpa sirolambagi matungina hauju phawda lebasida Omicron variant positive oiba thengnariba miyai singasi phibam lusinna naba amata yaudre amasum makoi kuntraga nithoi asi Maharashtra dagi taraga tare Rajasthan dagi mapan Gujarat dagi ahum Karnataka dagi ani amadi Delhi dagi amani Health Ministry gi Joint Secretary
Love Agrawal Thadrok Pastirul Amana Khatan Hai, Omicron variant Sandokpa, Tengnabadagi, high risk country on a Laktokraba, Malem Gilebak Singdigi India, Sanglakiba Miyay Singi Manunda, Miyay Marfugumapan COVID positive Ebatinare, Madugi Adubu Makoi Singasi, Layung Utok the Bamadi, Layung Karatamak Utok Patinari Hanisu Paus Napali, Atopapa Manamo, ALM Kautai Tabaktagi Potahre. Matam Sana Manipur Police ki Director General Oina Taupurakiba LM Kautai IPS ngasi thabaktagi pothakre mathang segi January thada thabaktagi pothagadabadu mahak masana voluntary retirement lauraga ngasi thabaktagi pothakhibani mana voluntary retirement laukibagi marueba maramdi mathang segi February thada pangthokadoriba Manipur Legislative Assembly gi mikalda mirep oinabagi damaktani mathangi DGP kanana oigataki haibe sapsana khangmangamdri adumapu P Dongelna khwaigi senior oiba police officers ni hainsu pausna makhatana phongdorakli makhasa tharakpo ina to papam afaspa laukthoktrabadi MLA oiba tokani laukhiba biren tumini lesinkhre en loken o ebo bilinga ki matamda MLA oiringaida afaspa laukthoktrabadi MLA oibidagi tokani hana laukhiba haujingna Chief Minister oiraba en berena afasphagi matangda tumina leisinba leibak thibani haina MPCC gi President and Loken MLA na phongdokre ngasi Sangai Pro mamang leikai da liba Sangai Pro Naharol Club ki naunu saba sanglen sangabi gi thoramda saru yakiba en Loken hai haukiba December mari da Nagaland gi Mon district da army na misam taraga mari hatkiba gi thaudo aduga mari leinana Nagaland amasu Meghalaya gi Chief Minister singna afaspa lauthoknaba makhau pona lawba ngamlaga karigi Chief Minister en berena tumina leisinmano mana hai haujuk leiriba BJP na lusing ulenga sigumba mamangna amukta thengna khidri Manipur Police ki makok thongbo official amana police na kanagumba amatagi pressure da satti haina phongdokibadu leibak thibani Lengak Paidiba Party ki lusing bama lakpa matamda SOP kaukthokpa makai omsin badana karisu haidaba aduga lengak ta yaudaba kanagumba lupsingna release padana police na thingbagi thabak sathari police haibasidi opposition ruling khenaba thamdana thabak tawhoningi amasum constitution da police na tawgadaba mathau mayek sengna pallibani Haujik social media gi matamni kanana kari tauri haiba loina khangnaba ngaktani Lenga asigi mayokta miwe amatana phone wa haiba ngamde karigi makhoina miyam gi masin melibano lenga paibada yawba kangbuna miyamda fajadaba wai sizinaraga social media ra thagatpadana karisu tawdaba aduga miyamna lenga ki miyokta tawragana pharaga jail namsinbagi thabak sathabasidi tawdaba sumgani lenga paidiba singna saugadaba matamasi numit marfuni khakta ngairabani matungdadi sawa phangkidabasu yai haiki Pasu AC ki MLA ki mirapain hai lenga na miyam ki gei fathorang ki damak matam gi oini scheme kya pekhat gi tangai fataba matam lakle Pasu AC da haukiba sahi taragi mamangda karamba phibam da leiramba gi haibadu miyam na khangnarabani haujik sahi tara asida oirakli ba ahongba kayasu miyam na urabani AC da han leiramba awat apa men khatna ba honabada matam sangmani AC gi mafam kya da ising afaba thakpa amasum phangana na ba thorang kya pakhali Water supply scheme kya sagatpagi thabak sathari kharana sangana basim sari hen phongdorakli atopa pawmana National Highway number 2 da ban kauragani Cycle Assembly constituency gi MLA Yamtham Hawkip ki yumda squad oina leiba yumnam Sanjit Kauba IRB personnel ama singninga oiba mongda tamthina sokpadigi Rajmiti stida aruba phibam da lekatnari thaudo odugi matangna FIR lokhat pinaba haijarabasu police na tabidre hayeng phawgi manungda mari leinabasingna miyeng sangbiraktrabadi National Highway number 2 da ban tauragani haidi wafam asiga mari leinana ngasi Manipur Press Club ta pangthokiba pawmisinga unabagi thoramamada hauju hospital la lekatnariba Sekwai police station konba Tendau yang maning lekai digi yumnam sanjitsai kuntraga nipangi mayam bani haiba puyam surchandran hai hospital ladiba sanjit yauna punna personnel manga Cycle Assembly constituency gi MLA Yumthom Hawkif ki yumda laibani tha asigi manga gi numidang pung 3:30 yankhai gi manga rom tapa matamda ma tusinbegi digi Rajmiti stida pukhalakle haina imung manungda paw pirakhi ma ke asukpagi phibam adu ka hena lui habidigi khudakta kok hangdoktuna operation tawki
Hauzik anabagi phibam ka hena lusilakpaga loinana doctor singna layengma ngamlaroi yumda putharo haire phibam asida MLA yamthom hawkipta paw fawnana bo hotnarabasu kariguma pakhum am ngamdre Makpo pukhalamba atop escort sing adudasu paw fawnaba ngamdre makpo hospital pukhalam escort amana mak asi yengo na tusin man herami aduga atop amana world yesin man herami thaudo si singningai oiba maramna cycle police station FIR lokhatpina ba hairabasu lokhatpiu yadre Nilakoti da leiba marisuba IRB da su wakali adubu tabidre MLA yamthom hawkip hauzik imphal gi quarter da leiraga mayum da escort thamribasi karamba kanglon gi makhada ayaba piribano masagi escort oiba miyoi ama sibiyana leiraba fawba kariguma wohi amata hairaktana leiribasi leibak thibani thaudo asigi matangna chief minister yauna mari leinabasingna wagatkre thaudo asigi matangna hayeng phawgi manungda mari leinabasingna miyeng sangduna asumba puthoktuna mara leibasing serak pigadabani kariguma tuminna laisinana bhonarabadi national highway number 2 da ban tawba yauna makhal makha kyagi khongjang sangsilagani haiduna surchandrana makhatana sufungdokhi atopa pawmanamo terror attack the policeman ani sikre Kashmir gi Bandipora district ngasi terrorist na police team mamada nomai kapsilakhi bada policeman ani sikre Bandipora gi Gulsan sok ta thawdo dungasi numidang thokibani security force no mapamadu koise le amasum attacker sing adu thina operation ama satakre haina official sing na phungdokre police ki matungina policeman ani adu Thina soki amasum hospital amada purakibada makhoi thunglabada sire haina doctor sing aduna laukhoki terrorist ki attack adubu condemn tawraduna hanagi chief minister Omar Abdullah na tweet tawki mathau tawringere Jammu and Kashmir police ki personnel Muhammad Sultan amasum Fayaz Ahmad sikiba North Kashmir gi Bandipora area da police ki mathakta satharakiba military attack adu ayakna condemn tawi Kashmir migrant workers masing yamjadaba kanglupki miyoi singda atamnana attack sing hadak sathaba helakiba adugi matungda masina tampag asida ahanba asoba terrorist attack aduni atamnaba mihat sing satakiba terrorist sing adu loinamak hawkiba tha anida khutthoknaba kayamarum da hatkre hanspali atopa paw manamo public place sing the ayab yaudan election gi flag banner thesin megi mayukta high court wakalakle high court na lenga ki respondent sing notice pikre Imphal municipal corporation flag amasum banner sing lauthokpada athingma laite haikre hauju laidiba taraga mathai suba Manipur legislative assembly gi matam loisilakpaga loinana mathangi anoba lenga ama March taraga mapan English sing ani ga kungani thoi fawgi manungda lingdaba Yadabana, Bangto Kodoriba Taraganito should be state assembly election Gimatam Nakshilakwadagi, Mikalasida Mireb Oigani, Taurang Libatuan, national, state, regional, political parties Singamasu, Makogi ticket, Mireb Oigani Hadibasina, Isteramasub national highway sing Yauna, public placing the Makoigi, Festun, banner, cut outs, hoarding amasum piral na singba yunglakpa amasum thesinnarakpana public place sing asibu sizinariba miyamna khudong sadaba kaya mayuk na hale amasum satharakriba thawong asi mari leinariba authority gi ayaba yaudana satharakpani hairaduna High Court of Manipur da lakthohan binaba wakalakle wakarasi kaisamthong elangbam laikai digi rinku khumuksam sai nifuguni pan apokpale khidraba ke Ragumani na petitioner oiduna file torakhibani mangna Public Interest Litigation PIL oina file torakibu worker asigi respondents in the Manipulenga ki Chief Secretary Public Works Department PWD gi Chief Engineer Kuyang Thong amasum Imphal Municipal Corporation IMC gi Executive Officer amasum Union of India gi maikaidana Ministry of Road Transport and Highways ki Secretary ni petitioner gi worker asi ngasi High Court of Manipur gi Chief Justice Sanjoy Kumar amasum Justice MBH Muralidhar gi Division Bench na PIL number 71 of 2021 oina lokhatkre ngasi Chief Justice na lusingba Division Bench asiki cost list ke item number 1 da matter asi list tawduna lokhatkibada petitioner gi maikaida council maihobam Rakesh na lepki petitioner gi maikaida gi court wakat asi Constitution of India gi article 226 ki makada file torakhibaga loina Manipur gi state amasum national highway sing yauna miyamna sathok sasin tawriba lambi amasum IMC na konsiliba area singda ayab yaudana
election ga mari leinaba advertisement board sing political parties sing firal banner gate amasum thechilagri bising asi laukthokina ba case asigi respondent sing oidi state amasum Union of India gi official sing asida direction pibiyo haikibani petitioner court makhata na phongdorak libana Manipur Legislative Assembly gi mikalasi assembly asigi member humfu khanana bagi damak mathang sai English sing ani ga kungani thogi March ta pangtholagani Housing Power Pangtu Kodri election asigi notification election commission of India na tholaktri adumainamak lakadoriba mathang tha singsida mikhala asigi notification soidana tholagani haidi henasu phongdorakli Makasa tarak point tentak na to pamaroi bi pauksing myam la pijakige apana dal S ki president Manoranjan da ki halakle haiduna police ta wakatre apana dal S Manipur Pradesh ki president su odi lakliba taragani to Shubha Manipur Legislative Assembly mikhalda nauriya pakhang lakpa AC da mireb oigadoriba 1000 Manoranjan na tonglakpa garibu ngara numidang pung taruklom tarakpada hiang thang maning awang laikai da loitongmum Hirojit Ellis Hirojit Ningthauza koba miyoy amana lusingba miyoy kharana phajinduna thamlaga phajadaba waywata kya sijinaduna kihalakle hairaduna thawdo adubu yaningdaba phongdoktuna miyoy singasigi mathakta action lokhatpinaba police ta wakat khari thawdo asigi mari leinana all lambolend leiba Apanadal is Manipur Pradesh ki office ta pangthokiba pawgi mi phamamada ke Manoranjan haiki ngarang mahak amasuma ki worker waikhom Ranbir amasum driver Laisram ingona hiang thangda Switi Puja ma satluraga tholakpada ma ki garibu El Hirojit ko miyoy sina lusing ma miyoy tare nipana numidang amambagi kudongsa lauduna thatsilaga thamlaga mari makhong samnadabu wafam kya haiduna ki halaki mamai the light kapsinduna video nambaga wahang kya hangduna ki halaki lakliba assembly mikhal mireb oigadoriba soraisam kebibu lairik haite Karigmo wahang amagi pakumda yes sir haina pakum kummi haina hiang thangda makna lana sandokliba karigino haipu wapam thamlaki hiang thangda apanadal es ki mipam pangthokpada dia sigumba wapam amata haikibal leite ma ki gari thachinduna kialaki baduda Hirojina nakna karigi lairik haitragadi bot lepa yaroi hairibano haiba wapam su thamlaki wafam adugi oinadi apanadal S ki di party ki ticket apply torakpa matamda lairik haitaba miyoy da ticket piroi vote lephaloi haikibani apanadal S ki oinadi hana elected oikiba natana metric pass tawdaba miyoy da party ki ticket piroi party S ki ticket ta mireb oigadaba oirabadi graduate loibana hiena pami haikibani Hirojana suma ki kangbuna kialakiba thawong se akan mongna kandem tawi hiramsigi matang na DGP na miyeng sangduna action lokhatpiu lakliba assembly mikal asi free and fair oiba mikal ohenana ba khona minasi hain suma na makhata na phungdokhi loshilak point state sigi wangbada thokpa ten ma paw khraga myam na thamjage Mexico road accident yamdrabada miyo yankhai gumdoi sikre yankhai gi nipan aso opanangkhre illegal oiba mongda migrant kya haptuna purakiba truck ama Mexico gi highway ama the accident thokpadagi truck adura tonglakhiba migrant yankhai gi humdoi sian khibaga loinana yamdrabada miyoy yankhai gi nipan suwan khre haina authority singna phungdorakli accident asigi mari lainana authority singna phungdokhibada accident thokraba truck aduda punamiyoy kya tonglakhiba no haiba sapsana khangmamdri adubu truck sing adu tonglakhiba miyoy sing adu United States tamna satnaba honaram khiba ngaktani haibadi confirm tawre amasum accident thokraba matung truck adu thawrakhiba driver thiba phangdana leiri mak mafam adu thadoktuna masa kanjanabagi damak CN khiba oiramba yai haina police ki mechanic phungdorakli atopa pawmana booster kapraba miyoy ani da Omicron positive oiramba thingnare South Africa ri hana thingnakiba COVID-19 gi anauba variant Omicron digi haujiki oina ngakthoknanaba amata ngairba pambai di COVID-19 vaccine booster kapthokpani haina malem gi lebak sina phungdokna khrabasu Singapore da ahan boina booster kapraba miyoy ani da Omicron positive oiramba thingnakhre hari Hiramasi gi mari lainana lebasi gi health ministry na phongdokhibada Omicron positive oiram khraba miyoy ani adugi manungda amana masagi sai kun gi mari rom surabi airport passenger service worker ni adu atopa miyoy amaduna Germany dagi mamang sayol lebasi da lakhibani hairiba miyoy ani ma COVID-19 vaccine gi ohum suba dose ka khraba ngaktani makhoi ani National Center for Infection Disease da thamduna treatment chathari makhoi ga haksang singi phibam khudong thiningai oidre adumainama laina laisat asi thuna yangna sandokpa ngambana maram oiraga miyamna yamna section gadabani so hairi
अतोप पाव नमु सब इंस्पेक्टर सुसाइड तौखरे बिहार की दरभंगा डिस्ट्रिक्ट की ट्रेनी सब इंस्पेक्टर अमा इराय नमिता सुसाइड तौखरे हाइना ऑफिशियल अमना फोंदोरखली पुलिस क्वार्टर्स ता लेबा लक्ष्मी कुमारी नुंगे मतुंग पुंग अनि ताबद मसागी सर्विस पिस्तोल ना मकोक कापसिनजदुना सिजखी माक फमुंग तरम थेंगनखी खुलायदु ये थंग खुद लेरमखी ट्रेनी सब इंस्पेक्टर नुपीएसी ललित नारायण मिथिला यूनिवर्सिटी पुलिस स्टेशन डिप्लॉय तौबनी अमसुम दरभंगा की एसपी अशोक कुमार अमसुम एसडीओ सदर कृष्ण नंदन कुमार मफम अदुरा संक्शन की हाइनसु पल्ले अमरोमदना साउथ अफ्रीका की कोविड लायोंगसिंग ममांगी वेबसिंग गुमना कंडे रिपोर्ट साउथ अफ्रीका दा सुपर म्यूटेंट ओमिक्रॉन वेरिएंट थोअनबा कोविड केसिंग होगिब सयोल दा सादा चनिगे यांखै के मा हेनगलखि ओइरबसु इन्फेक्शन की लायोंगसिंग ममांगी वेब अहुमदा उखिबा लायोंगसिंग गुमना कंडे हाइना वर्ल्ड हेल्थ ऑर्गेनाइजेशन WHO नसु हाइदी मखा चथरक पोइना तो पपाव मन मीराबाई अमसुम लफलिनाना इंग्लिश सिंगनी के कुनगनी पान ओलंपिक्स ता वेट लिफ्टिंग अमसुम बॉक्सिंग यावररोइदबदा नुंगनांग बफुंदोरखली कुमजा इंग्लिश सिंगनी के कुनगनी पान USA की सिटी लॉस एंजेलिस ना युम्बु ओइरगा पांगथोकदोरिबो ओलंपिक गेम्स ता नुपी के वेट लिफ्टिंग अमदी बॉक्सिंग डिसिप्लिन यावररोइदबगी वाफम फोंदोरकपा अदुदा इंडिया की ओइना हंदकता लोइसिनखिबा टोक्यो ओलंपिक गेम्स नुपी के वेट लिफ्टिंग दा सिल्वर मेडल फंखिबी साइको मीराबाई सनु अमदी बॉक्सिंग की डिसिप्लिन दा ब्रोंज फंखिबी अफ्लिना रोगोहेन की मकेदिगी नुंगनांगबा वाखलोन फोंदोरखली इंटरनेशनल ओलंपिक कमिटी की प्रेसिडेंट ओइरिबा थॉमस बैकना फोंदोरकपदा तोआन बलेबाक सिंगी स्पोर्ट्स फेडरेशन सिंगना मखोई गोइबा कांगलोन पुथोक्तुना एहेनबा सनाबिगी परफॉर्मेंस उन्ननबिगी पांडमदा ड्रग सिजनरगा मेडल फंगबो याबगी होटनरिबा थौरमसिंग असि येंगलुरगा मखाताना ड्रग सिजनरगा इंडिविजुअल डिसिप्लिन सिंगदा सयेनबा लैतनबगिदमक मरुएबा वेट लिफ्टिंग अमदी बॉक्सिंग की डिसिप्लिन सिंगदा हानदगी लैरकलिबा सयेनबा सिंग असि नथैना थमलगा कुमजा इंग्लिश सिंगनिगा कुनगनि पान लॉस एंजेलिस ओलंपिक गेम्स ता हाइरिबा डिसिप्लिन सिंग असि लौथोकनना होटनरपनि मालेम गोइना लैरिबा तोआन स्पोर्ट्स की डिसिप्लिन सिंगने सनरोइ सिंग अमदी फेडरेशन सिंग अदुगी कोच ओइरिबा सिंगना सनरोइ सिंगबो हेनबा थाक्ता पुकनबगिदमक कांगलोन की वांगमदा सिजनरकपा डाइट्स ता मियेंग थमलगा मरुएबा डिसिप्लिन अनि लौथोकनबगी थबक पाइखलकपनि हाइनसु पाउसना मखाताना फोंदोरकली अतोप पावमन अमजुन यानिंगदबा फोंदोरकली निमित खुदिंगी इम्फाल दे अयुक्त फोंगबा पाउसे इसेल एक्सप्रेस के हौकिबा डिसेंबर अमगी एडिशन दा हंदकता इबो यायम सुमांग लीला संगलेना पांगथोकिबा नुपी सिंगतगी ओइबा सुमांग लीला संगदमनाबदुदा वुमेन आर्ट्स एंड कल्चरल एसोसिएशन ब्रह्मपुर की आर्टिस्ट सनखिबा सुमांग लीलागा मरी लेनना पाउसी की कलमिस अमा ओइरिबा एकेन सीज गुरु मयुमना रिव्यू तौदुना इखिबदुदा असुम अरान खंगदना कलमिस असिगी कांगबम लेकायदा लेबा मसागी मयुमना लीला पार्टी असिगी मेंबर निफुरम लाक्तुना अकी अखंग पीबदना तन नमदुना लाले हाइदुना सेंगदोंनाबा अकनबो वफम थमखिबा थावंग ऑल मणिपुर वर्किंग जर्नलिस्ट यूनियन आमजुना यनिंगदबा फोंदोरखली कलमिस असिना रिव्यू तौखिबा दुदा सोयंगम यावरे हाइरबसु पाउसी असिगी एडिटर गा उनदुना लेबाक मसा ताना तथोक तसिन तौफम थुई मदुनतना कलमिस असिगी मयुमदा सतुना कायहनबा थावंग सतखिबदु सुमदबा थावंगनि हाइना लौबुगा लोइनना कलमिसिंगना पाउसीदा इरिबा आर्टिकल नत्रगना रिव्यू सिंगी मरकता आरानबा यावरबदि मदु लोगी मतेंग लौदुना थेंगनबा याय मदुनतना मियोय खुटपु खरा सेमलगा कलमिस की युमदा सतलगा केन खंगनबगी थबक सथरंबा थावंग अदुदि सुमदबा थावंगनि मतुंगदा सिगुमबसि अमुक हना तौपिगनु हाइना आमजुगी जनरल सेक्रेटरी तोरकपा सिरोलसिना सुमा खतरखली लोसिलकपोना तेंतकपा पावमना त्रिपुरादा जस फुरुबगी CPM की लुसिंग बहुम जेल थाजिंख्रे त्रिपुरा की लोकल कोर्ट अमना CPIM की लुसिंग बहुम होगिबसै इंग्लिश सिंगनि तरागा मंगादा साउथ त्रिपुरा डिस्ट्रिक्ट की बोलोनियादा जस अमा फुरुबगी थौदोक मरी लेनना सै अनि जेल पीखरे अहुमना बेल थदोकरे हाइनसु पाउसना मखातानसु फोंदोरखली अदुगा हौजिक ओइनदि म्याम पाउस मतांग से लुसिनजरगे मसुम पाथोसगिबदा सोइखिबा लांखिबा क्या याउस म्याम नगापिगनि मतम की मरुएबि इ पाउसिंग सु लेप्तन म्याम दा अपडेट पिजरखेना चैनल सिगी मेकेदिगी सु म्याम थमजरी एंड थैंक यू।